Lamlaki Uchek sing Fanaba lang thakpasingi mathakta Forest Department drive chathaduna lakpagi saruk ama oina Thaubal Forest Division gi DFO Dr. Lesangthem Jesili gi meeting makada Kakching Forest Range amadi Palel Bit Office ki apun batim amana Loksi Pat ki area da akhanaba drive chathakibaga loinana Uchek Fanaba Thaklamba lang taruklom Fagatkhre Pawasina hai Kakching Forest Range ki Range Officer Huidrom Sundar gi lamjing makada ngarang numidang chathakiba drive aduda Range asigi makada leiriba Palel Bit Office ki staff sing su sharuk yaduna Loksi Pat ki area da drive chathaba amadi check tawbaga loinana Uchek Fanaba Thaklamba lang taruklom Fagatpa ngamkhibani hairi Drive aduga mari leinana Kakching Forest Range ki Range Officer Huidrom Sundar na phongdorakpada Forest Department na tongan ba pat sing amadi local sing da drive chathaduna lang thaktana ba Uchek fadana ba amadi hatpi dana ba paujel kaya piduna ngasi fawba lakle ngasi chathariba drive asisu numidangi matam khakta lang thaktuna Uchek sing phare haibage akakna ba paw ama fangbadagi range asigi staff sing punsinduna akhanna ba drive asi chathabani haiki Ingat rồi, ngamui ba, Lang yummy. Hah? asona kan lagi ni, ai saya dah lupa. Asib kenui ni, kali. Tasal. Lang tu. Sangi lang. Tasal. Pukul pun. Best. Ya.